आकाशवाणी इम्फाल R.K Gorani na pau pajari ahanbada maruoiba pau lamphel patpu nangna sengo saganeba paikatliba thabaksing Mukhyamantri Nongthoman Biren yauna mantri singam the official singi kangbo mananga siyeng sinkre Rajapal Anisha weekend haidi Manipuri kala Sanskriti nat amadi dharma gi chanepi asi top topi asigumba phajaraba amadi ina khulaba kala Sanskriti asi ate mafamda thengna de Manipur Sarkarna pakatpa war on drugs ke manung sana mapetel sing sangna tharamba popi pambi sing yantatuna mangan kre Telangana amasung Rajasthan da Vidhan Sabha mikhat naksilakpaga loinana Rajya Dal singna angambi thakda vote khomnari amasung Goa da ngasidagi yangkai mari suba International Film Festival of India hogdokre numit mapani chukna chathagadaba festival asi Goa gi mafam mari da pangthokli Lamphel patpu nangna sengwa sagona bahudi paikatliba thabaksing Mukhyamantri Nongthoman Biren yauna mantri singambadi official singi kangbo mananga siyeng sinkre Imphal sar ising isak thokpa thingba loinana sar asida apaba thangnaba ising pinabagi pandamda Rajya Sarkarna Lamphel pat sengwa sagatpagi thabak chatharibani haujik Risk Dredging Limited koba company amana pat asi semjin chadinbagi thabak chathari project asi New Development Bank ki makhada lupa koti satuk yangkai sangna paikatpani Rajya Sarkarna sahi mari manungda loisinaba pandam thamliba project asi gidambak lam ekar samrigi nipum doram loksin khrabani Mukhyamantri Nongthoman Biren na social media thadorokpa warot lamad hai lamphel patpu nangna sengo sagat pahai basi lamdam asigi sakwa thorang amadi moksagi khalda singnaba kya lagliba si thengnana bahotnabada yamna maru oi pat asi semgat hobna tungda lakata ising isaw amadi ising phangdabagi samasya kya ko honabada so achobo mateng oigani Kongset aduda Works Mantri Govindas Konthokjam Water Resources Mantri Awangboom Nyumai Haksel Mantri Dr. Sapam Ranjan Singh Shiksha Mantri Thonajam Basanta Kumar Singh Transport Mantri Kasim Bashuma MLA Singh Thongam Santi Singh Kongmatamam Ibomsa Srimati SKB Khomukjam Joykisan Gloina na Water Resources Vibhag official Singh Saruyaki Sana mahi lining ki pokpa luhongwa masung korong nungabagi tharom sing mawang matok tamduna takpa amadi madukhangan nabagi tharoma mangasi Imphal haing khombal da leiba lining thaw sana mahi temple board pangthokre tharoma da saruk yaraduna Rajapal Anusha weekend hai Manipur gi kala Sanskriti nat amadi dharma gi chanepi asi top topi asigumba phajaraba amadi ina khulaba kala Sanskriti asi ate mafam uba phangde Miyamna yelangoi gi leklaba masagi saktam kala Sanskriti yokhotuna thamba tangai fade Rajapal hai sanamai asi mitei sing yamna liraba lining ni sanamai lining gi pokpa luhongwa mati korong nongaba thorom sing asina mitei sanamai lining gi awang basi fajar wakhal adu phongdokli 8 नवंबर 2023 को सनामही मंदिर बोर्ड के परिसर में सनामही धर्म के अनुयायी कबऊ समुदाय का एक शाखा कार्यालय खोला गया है जिससे कबऊ समुदाय के व्यक्तियों को अपने धर्म के बारे में वास्तविक जानकारी विस्तार से मिल सकेगी इस 15 दिवसीय कार्यशाला में कबऊ सनामही अनुयायियों के विद्वान व्याख्यान दे रहे हैं कार्यशाला में 200 प्रतिभागी शामिल हो रहे हैं जो कि सनामही धर्म के बारे में विस्तार से जान सकेंगे मैं इस कार्यशाला में भाग ले रहे सभी प्रतियोगी को अपनी ओर से शुभकामना देती हूँ Amaramda Rajapal na Manipur nungsi chanaba santi amadi amata oibegi lipun prongna bahonabada miyamna mateng pangmina apel tawraduna miyamna tonganda thajabiganu hairi raija asta mahoksagum santi amdi chawkhatpa purakna bahonabada miyamna sarkar amadi security force mateng pangbiu haina chu phongdokhi Tharomasi Manipur University of Culture na lining thosanami temple board ka khusomna duna sinbani Rajapal na Himalaya Mineral Sidaba mi lining thaw sanamai khubam da su khurumki tungda laisang akoy bid usara sing thakim de nat ki oiba maiba sing su yengki Raija ge Security Advisor Kuldip Singh nga si Rajapal Anusha uike ga unaduna Raija ge Santi Raksai oide biphiwang gi matangda marik chumna pawdam khre magna Raija sta Security Force na Santi amadi mahoksa gi punsida hanjilangna bohonarak liba thawrang kya gi matangda su pawdam khi loinana kanglop ki irang makha tana thorokpa thingnana ba singganakna mafam sing amadi khudong thenga mafam sing security na ngak chile haina su pawdam khi
Imphal West, Imphal East amsong Thobal Jila da heng ayuk pung mga ding numidang pung tara phawa curfew komthokani. Aduga Mr. Pramsu Kaksing Jila gi oni de ayuk pung mga ding numidang pung nipan phawa curfew komthokani. Mahiri nupa masa ani Abinas maibam amadi ningthaujam Anthony Phawada senabani haiba KRU gi mioi ani court na makhatana mathang thagi mari phawba judicial custody da thajin khre. Special Judge NI Imphal West ki court da mioi ani asi video conference khuthang ngasi puthokkhibani. Kukugi MLA Tarana Kanglup Singh Marakta Yangchina Basili Haiduna Makogi Matakta Ain Joba Tabuk Lokut Pio Haina, Senior Advocate Amukhomba Manipur State Human Rights Acting Chairman Khaidem Manina Manipur gi DGPda Aiba Serol Piduna Taksin Ki Paugi Marakta na Atenba Break Ama. HIV lay late haibasi test of Hoktrabadi Kangmangamde. Aduna HIV lay late haibasi Kangdok Nanaba, test Sweden at Topi. HIV test of Buddha, they should kining I late. Karigumba positive or Ramlava. Kudaktagi ART Hobbigadabadi. Machina, Haksang Pana, Amadi, Punshin Chang Hingbangamale. HIV gas Hawona Hingliba Mio Shimbo. Hantana Yangba, Amadi, Tati Tawin at Tawiro. Karigumba, highly with Tawong Singasi Sataram Labadi. HIV and AIDS Prevention and Control Act 2017 Gimakada, Serak Choidan Pangani. HIV positive or Mio Shimbo. Natraga, HIV na Sohol of a Mio Shinda. Tati Tawin at Tauba, Makoigi Maral Matum property Munaba Honorabadi, Ombudsman the complaint of Wihai. Complaint form ART centers in the Loina Pambigani. Online complaint of Wige Haragana, Manipur State AIDS Control Society website the Sanglaga complaint of you. Pauzen Jeriba, Manipur State AIDS Control Society. Tabiriba Pawasi Akas Banin Faldagini. Manipur Sakana packet pa war on drugs ke manungsa na Ukhrul Police. Forest Bibak, Assam Rifles, Manipur Rifles amadi tangkol GCSO singyawba. Apun bakang buamana, Litan Police Station ke manungsan ba mapitel singsang na tharamba popi pambi singyantatuna maghantahan kre. Ukhrul Police ke SP ningsem ba sumnahai Kamjong jila ke manungsan ba mapitel singsang na thariba popi pambi sing maghantahan bi thabak asi nimit humni sumna chathakani. Ngasi ahoba nimita hektar kunthrarom da tharamba popi pambi singyantatuna mangan ki loinana khangpoksan kunlom sumai thaduna mangan ki Magna Hai. Ngasi 20th November 2023 numit sida Manipur Police 6MR Forest Department Assam Rifles volunteers of Tangkul CSOs and media team ga loinana akhoi around 140 members na Mabitel Hill Range Litan district gi makhada leiba sida Bobby destruction drive chathari destruction drive she numit ahum gi Chathagani Aduga Makadaba Ashida Bobby cultivation Tauribam Yamshi Mutatring a Paubai Koi Ashigi destruction she Chathagani. Mathematical and statistical method for economic analysis have hiram the Zayul Amazuk Nathagadaba Faculty Development Program ama Thobal College ke conference hall da ngasidegi haukre. Thoromasi Manipur Sarkar Directorate of University and Higher Education mi makada pangthokpani. Thorom da wangang laduna Thobal College ke principal Professor M Bina Devin Hai Faculty Development Program asina oja singna mahiroi singmuning thina loine duna makhoibu lamjing namtakpada asoba kanaba ama piragani. Malemgi Transgender Day ki thorom enjoy yaul nasindrangasi pangthokre thorom aduga mari leinana Solidarity Football Match amasu kwakethel mayai kobida sanaki. Ziri News Network ZN Gitrama Pansuba Foundation de ngasi kasargi rongpung part 2 seram khulda pangthokre thorom aduda Manipuri Youth Front of Assam na puthokpa makeup thoklasi haiba short film amasu puthokhi. Thobal Jila ki District Agriculture Office na jila asida laiba lawmi singda ningthamaru marang singa sidagi yenthokpa hokre. Thobal District Agriculture Office Complex na jila asigi District Agriculture Officer Enjoy Kumana Khangret laba lawmi janirom ahanboin hangamaru Hawai Musuri amadi Hawai Mangal Maru singyan thokhi. District Agriculture Officer Enjoy Kumar Hai say asiga October kontramatoi phawbada jila asigi longmi lising mariga satruk henbana ningthamgi maru marang sing pibinaba darkhas tharakhi. Masigi manung ahan boine lawbi sani khangalaga yenthokpa hobani numit khudingi lawmi sani da maru marang sing yenthokpi thabak chathagani Magna Hai. Rabi 2023 hoina District Agriculture Office ta thak wasi
applicant yu pharmacy 4625 ne masi ngasi dagi hona nong da mi chani ki sang da maru rang pi ba si hogare aham ba yen ba si da po la ka daw su wali la matung da dum pi jagani ngasi da phangudre hai ba ki pakhat ko gi gana Mumbai ki Bombay Exhibition Center da pangthokba Indian National Amateur Mixed Martial Art Championship da Manipuri nupi sanaru anina sana ki takman lawkle Manipuri mo sinona sanike ba Aztec Sports ki sanaru ani Phairembam Tonia amasung Samam Melodina sana ki takmana do lawkibani sana ki takman lawba sanaru ani asibo MMA India Federation Manipur State na thagat pa phongdokre Akashbani Imphal da ki pau tabiri Telangana amasung Rajasthan Vidhansabha mekhal gidamak tongan Rashtriya Dal singna angam bithak da vote khomnari Rajasthan gi Suru jila ta pangthokpa mekhal rally da saruk yaradona Pradhan Mantri Narendra Modi hai leibak asi hiram khudimakta chawkhatpa amadi manglom da changsin mangamle Bundi jila da Congress losing Rahul Gandhi na vote khomladuna Rajya asida sarkar asina paikhat liba tongan scheme singbu mangna singthaki mekhal thasip kunmanga da pangthokani Telangana da su BJP ki President JP Nadana Narayan Pet amasung Sebala da pangthokpa mekhal rally singda saruk yaki Congress losing ba Priyanka Gandhi Bhadrana Khanapura pangthokpa miyamgi mifam da wangang ki BRSS sauna tongan Rashtriya Dal singi losing ba singdu JP thadona vote khomnari Raija asigo ina thasigi kontra da vote thadana gani vote masingna mekhal pangthokpa loikraba Chhattisgarh Madhya Pradesh amsung Mizoram yauna Raija manga gi mekhal gi vote masing puna mathang thagi ahum da thigani Goa da ngasti yang mari suba International Film Festival of India ken information amasung broadcasting ministry Anurag Thakur hawdokre mitma pani sumna chathagada festival asi Goa gi mafam mari da pangthokli maleng mafam kya de khangalaba film sani humra henba utkani British film Catching Das na hawdopi ahanba film oigani Ngaksel Mantri Rajnath Singh amasung Australia Ngaksel Mantri Richard Marles ka sini dile ani suba India Australia 2+2 dialogue ta unadan wari sanakre wari sanaba tu dalaibak ani marakta Ngaksel tengbang pinaba amasung security ki mari leina wafam kayada pak sauna khanane neki madugi mathakta haujik laibak ani leina riba mari hena phagat hanaba amasung malem gi oibu wafam kya gi matang da su nakal ani na khanaki Lam kayada laibak anina amag gi marakta thajanab hengatna duna tengmang pini wafam sukhanaki Rashtrapati Draupadi Murmu numit humni khongchat haujik Orissa da leiri mahakna Mayurbhanj jila gi Kuliyana da Eklavya Model Residential School lam hangsanga ki Eklavya Model Residential School asi laibak asge swatharaba tribal mahiroi singda shiksha gi magul hengat hanaba pandam da paket pa Bharat Sarkar gi scheme ni School du hangdogla duna Rashtrapati hai samaj da chawkhatpa amani afaba semilom progna bagidama shiksha hai besi yamna maru oi mama mapa oi besingna su macha singbo ningthina lamjing lamtak tun afaba mioi amam ohina basu mangna phongdokhi Raija asigo in Eklavya Model Residential School barputeret hangdokpada Mayurbhanj jila khaktada 38 yauri ngasi sangha ki be school asi lam ekar tarin the pak chaw mafam da semgat pani school da classroom tarataruk lei punna mahiroi samri marpu school da mai tamna pandam thamli Srimati Murmu ngasi Baripada da pangthokpa All India Santali Writers Association gi humputaruk sub annual conference amasung literary festival da saru yakhi Uttarakhand ki Uttarakhand Tunnel ningkhai bada thorakpa yadna leiriba semini phuma thoibo Tunnel manungda gi tekta kaidana puthokna ba chatharba rescue operation gi matangda Pradhan Mantri na Rajya adu Mukhyamantri Pushkar Singh Dhami ga telephone gi khutangda wari sanakre haujik aroibada maroi pau amuk hanna Lampel patpu nongna semgat sagana ba pakaliba thabak sing Mukhyamantri Nongthomam Biren yauna Mantri sing amadi official singi kangbu amana ngasi yang sinkre Rajapal Anusha Weekend Hairi Manipuri Kala Sanskriti Nat Amadi Dharma gi chanebi asi topi asigumba phajaraba amat ina kolaba kala Sanskriti asi atei mafamda thengnade Manipur sakana pakhatpa war on drugs ke manung sana mapitel sing sangna tharamba popi pambi sing yanthatuna mangan kre Telangana amasung Rajasthan Vidhan Sabha mikhal naksilakpa galoinena tongan ba Rashtriya Dal sing angabi thakta bot khomnari amasung Goa da ngasidagi yangkai mari suba International Film Festival of India hawdokre numit ma pani sumna chathagadaba festival asi Goa gi mafam mari da pangthokli pawroi jare